Jana lakpada maru ina Muslim Islinaw singda Governor amadi CM yauna lujingba kayana yaifa paujal pirekli. Naharol gi thodang pausi editor khoirom loya lakpa sakhangdaba singna furambaga loinana mahaki garida nomoi kapsul lamle. Manipur Police ne Manipur Central Jail Sajiwada mobile phone tumin piduna pau fawdo fawjin tawhalamba mioi ama phagat pangamkhre. Amadi state asigi tongan ba mafamdagi security force na bom yauna khulai kaya phagat pangamkhre. Krumjari Mami TV sandok jaba Manipuri bapum namakpo ahan bamaktada ngangom PINGKU na taram na ukjari. Ramadan Ramjana lakpada lamdam masigi miyam maruoina Muslim Islinaw singda Mami TV ki maikaidagi yaifa pijari. Muslim Islinaw singi senglaba jakhen tha Ramadan na lakpada lamdam masida leminariba furup khudingmak santi laina hingminaba Tangdu laitaba amaga nungsi sana na hingminaba oiminarasi haina Mami TV gi maikaidagi yaifa paujal pijari. Pau sandong na pijari. Ramadan Ramjana lakpada maruoina Muslim Islinaw singda Governor Adi Kumar Bala amadi Minister Y Khamjan yaw singba kayana yaifa paujal pirekli. Governor gi paujal da saba entha mapu mabu khurum jaba sina santi nungsi sanaba amade amata oibagi wakhalon adu purakpa oirasano hairi. Minister Y Khamjan gi paujal da senglaba tha sida mipum khudingmakta santi oiba masama ufaba amade chawkhatpa oirasano hairi. Cabinet Minister Govindas Konthaujam Khuraijam Loken hanagi Chief Minister N Biren MLA Singh Thongam Biswajit Kongkham Robindro Thongnaujam Basanta hanagi External Affairs Minister Dr. R.K. Ranjan na chingbana maru oina Muslim Islinaw singda yaifa paujal pirekli. Naharol thodang pauche ki editor khoirom loya lakpa sakhangdaba singna Purambaga loinana mahaki garida nomai kapsul lamle hari. Taudoga singarang numidang pung tararom tarakpa aduaida editor loya lakpana purom patagi manithong tamna lakpagi lambi war cemetery manakta thokibani hari. Mahakna lambida thauduna laklingaida sakhangdaba mioi kharana mahaki garida nomai round anirong kapsul maga loinana puram kibani hari. Taudoga duda I tana soklaba loya lakpa janim sa pukatuna laying chathakhe Thaudok thofam aduda porompat PS dem laktuna kibaga loinana case ama lokhatuna makhataba thijinbagi thabak chathari. Thaudok adu kanana karigidamak furam libano haiba jaba khangba ngamdri hari. Panba yabadi mamangdasu khoirom loya lakpana mayumda halakpagi lambida sakhangdaba singna aki akhang piba garida tanarakpa yauna mahakpu faduna punaba honabagi thaudok fawba laikhrabani. Manipur Police na Manipur Central Jail Sajiwada mobile phone tumina piduna pau fawdok fawjin tawhalamba jail asida thabak tawba mioi ama phagat pangamkhre hari. Manipur Police Control Room na thadorokpa warol amagi matung inna faraba mioi adude Sahid Shah Jai Kuntra manga Imphal East ke Kairang Mayai Laikai dagini mangondagi mobile phone yauna SIM card kaya marung phagat pangamkhe Makhataba thabak laukhatnabagi damak haingang PS na FIR ama register tawkhre haina paw sina makatarakli. State asigi tongan ba mafamdagi security force na bom yauna khulai kaya phagat pangamkhre
पुलिस की पाव अमगी मतुंग सिक्योरिटी फोर्स ना इम्फाल वेस्ट के सेक्माई PS के मनुंग चना लैबा लोइतांग लेकिन थबी जिंगसांग परिंगदा थीबा हुमगी थबक चथबदा बोम यावना खुलाई कया फगत पंगम पुलिस की पाव अमगी मतुंग इन्ना लाइसिंग अदुदे मैगजीन यावबा AK-47 घटक राइफल अमा 303 राइफल अने डबल बैरल राइफल अमा सिंगल बैरल राइफल अमा 36 हैंड ग्रेनेड अहुम अमदी IED मंगानी हाइरे डिस्ट्रिक्ट असिमकी वांगोई PS के मनुंग चना लैबा हियांगथांग तरा है अवांग लैकाइगे सिंखोंगदगी खुलाई फगतख्रे फगलब खुलाइसिंग अदुदे हैंड ग्रेनेड अहुम हाई एक्सप्लोसिव बोम तोंगान बा कैलिबर की कापा यारिबा मरु तरा मंगा 5.56 mm empty case mari tube launcher ama amade 90 AKFG haina mark tauba masak khangdaba explosive ani ni hari nakala maromda security force na Tengnopal district ke More PS ke manung chana laiba Yanggobung BP 72 manak tagi so magazine amamam ga loina pistol ane amade Chinese hand grenade ane phagat pangam le hari स्टेट असिगे मफम कयादगी आइन थिंख्रबा तोंगान बा ललहौलोप की केदार अहुम फगत पंगमख्रे पुलिस की पावमगी मतुंग इन्ना सेनखाई थुमखाई तौबदा चेनबने हाइबा KCPPWG की एक्टिव केदार अमा सिक्योरिटी फोर्स ना मयुमदगी फारे हाइरे फारबा मियोय अदुदि होइनिंग सुंबम सुरेश मैतै एलाइस कलम्बस एलाइस लायन की कुंट्रागमरी इम्फाल वेस्ट के सिंगजमई चिंगा मखादगिनी मंगोंदगी चक्का अनि पानबा गाड़ी मचा अमा अमदे मोबाइल फोन अमा फगतले हाइरे नाकाला मरोमदसु सिक्योरिटी फोर्स ना कोरेंग ना लुचिंगबा UNLF के केदार अमा मयुमदगी फारे हाइरे फारबा मियोय अदुदि हाउबम बिजोय एलाइस ननाव एलाइस जोय चाही कुंट्रागा तरेट इम्फाल वेस्ट के लमसांग PS के मनुंग चना लैबा लमलोंगई मनिंग लैकाइदगिने मंगोंदगी मोबाइल फोन अमदे आधार कार्ड अममम फगतले हाइरे RPF PLA की केदार अमसो सिक्योरिटी फोर्स ना थौबाल डिस्ट्रिक्ट के खांगाबोक एरिया दगी फारे हाइरे फारबा मियोय अदुदि लाइस्ट्रम बसंत सिंह एलाइस रतन एलाइस इथोय चाही यांखैगा हुमदोय थौबाल वांगखेम मयाइदगिने मियोय असि लुप असिगे अनौबा केदार रिकमेंड तौबदा चेना मदि सिक्योरिटी फोर्स सिंगे सथोक ससिनगे पाव पिबा मिसकनि हाइरे पावगी मरथन अतेन ब्रेक अमा लोमिनसे ये मकी गनो अजब थमो सिगी यमसे नेक्स्ट टाइम तिना चेक्सन ना लाक्सिलगा थमखबनिने दादानंसे जुहा हाबगा अमत कीदबो असुमना मयामना मचलगो ngapsen lugum masigi yumasibu asoyangan kokadabagi next टाइम तिना ngapseli next TMT जोर हाबदि ngakokna ba sembani German technology sina bana concrete ka tokna tina ba matamda kapangul amuk hena angle adle TMT strength is in the quick ब्रेक के मतुंग दा तरामना उक्चरी मखाताब पाव पिसरी फॉरेस्ट डिपार्टमेंट का लोइनाना सिक्योरिटी फोर्स ना चुरचानपुर डिस्ट्रिक्ट के संगाईकोट PS के मनुंग चना लैबा हैप्पी मोलान अमदे चिंग सलजांगी चिंगसंग परिंगदा लम लोमदा पाम्बी अंथतुना मांगनख्रे हाइरे मफम अदुदा सारंबा लौतांग संग अमा थुमबोरा अनि अमदे चाखुमदा सिजनबा पोलम सिंग मैथादुना मांगनखेसो हाइरे
Manipur Police Room na thadorokpa cherol amagi matung enna National Highway 37 Impal Jiribam lambida lamdamasigi tangai fadana nongmada changraba yadraba pochai puduna lakpa gari jani sopna ani hairiba lambi asida panba yaudana pusilakre makhata na posai pusilakpada khudong thiba thoktana bagina chingna ningai oiba mafam singna security forces na akanba section thaurang sing laukhatki Manipur ki district pomna makta pamdaba thodok thoktana bagidamak ching amasung tamda punna checkpoint chamasukna ahom hangdoktuna ajat awok sing sek chathaki hairi Laikhidraba Ningomam Pikpi amasung Laikhidraba Mandada Kathokjaduna Ningombam Sanatombi Administrative Committee Huidromge Ward Member na Huidrom Khulgi Ahalaman Singda Radio Amamam Kudol Tamkre Ngarang Radio Kudol Tambagi Thoram Aduda August Pani Impalgi Assistant Director Thokchom Jogendrajit Jam Public School Paurabige Principal Wahengbam Janmanjoy Village Development Committee Huidromge President Huidrom Rajan Amasung Jaihi Mariputaret Suraba Huidrom Bom Chaubana Athoiba Mitungnen Sing Oina Saruk Yake Tauramadu da Saruk Yakeba Thokchom Jogendrana Hai Ahalaman Singda Radio Kudol Tamba Ase Asuki Matik Magun Laiba Tauram Amane Radio Gi Tauram Singda Hakselge Sanabagi Natke Makhal Mathel Suna Yauri Maramaduna Radio Ase School College Amagumbani Akhangai Singna Haibada Ahalaman Singna Radio Taragade Bunsin Nungsang na Hingba Ngame Sentok Lambi Ningthin Leijadraba Huidrom Kulge Kunja Singda Radio Momam Yenthokpag Ase Ahalaman Singge Achauba Ahoba Amadi Mention Bire Haina Huidrom Village Development Committee Ge President Ais Rajena Fongdoki Hari Asigumba all age person senge senglaba marup ama oriba radio kudol tambiriba mahak na thagatpa apongdoke ngarangi thauram aduda radio set nifu yenke sanaroi sengda football gi net so ningombam sanatom bine kudol piki hari yamna icham chamba kudol ma kudrom wala kai community hall da Wigi Lamlai Sigi Weva Hum Sida Min Sunjil Amadi Itana Ahalaman Sing Stay the radio Mum PV than Ahalaman Sing Sida Hui Wataba Tabuk Subungam Drabamatam Sida Matam Matamgi Wari the Nikandi Rigi Hapshelgi Matando Ergasu Yam the Marik Sumna Ahalaman Sing Matam Hawaiiang Subungam Zedric Manak to radio Matamega. What are the Basida? I coin a Halaman Singida Masi, what happens here? Radio Nataragati Koimayam, what happens later? I do not Halaman in the city Yam Haraure, Masigi Kanabasi, Nara Bumatamda, Waisuno. Natosabusuna, Edoga, a Peggy Kungangsta, Liberiba Halaman Sinda, Tomizaba Mana. Pegi Tabak Toronto Matamda Igi Pangan Tona Happy Boy na Ding Leba Asung Batamani Haji Aduba Asai Chisana to be the highway Asai Halamanda radio Omi and Bagi Kelosi can be Panku no having the tank. I could reduce my ma'am inviting and the inviting Adam Akaswani Pali Taramani. The one Matoro say and the Wari what I was Hanabu, Dr. Bunabu, a Kangai scientist Bunabu, the one. February Nipanaki Tarahundoi, Englishing Ani Kungataru Guwahati da Chathakeba, Kunganitoy Suba Edition Mega Miss Northeast da Ganapriya Laimapopamna Sanslik Mega Northeast Miss Englishing Ani Kungataruke, winner title Amade, Mega Miss Manipur Englishing Ani Kungataruk title Laurle. Ganapriya Laimapopam, Setaljet Laimapopam Amade, Laimapopam Premila Devi, Hauribi Awang Laikai Amasong, Impal Westgate. Impal West Tagine, Makoy Anige Mazanupini, Mahak Hause RIMT University Punjab ta
BALLB 8th semester tamle participant humfuna saruk yaba akanba competition chatharaba matungda title ase lawrakhibani maangna title sing lawrakpada Rakesh Nongmaithem Gaurav Saugrakpam amadi Janup Kangjam Kabita Kaisamge guidance amadi matengna achievement ase phangba ngamkhibani masigidamak su thagatli Masigidamaksu Ganapriyana Tagalagli Ganapriya Laimapokpamna Sanskrit Mega North East Englishing Ani Kungataruki winner title Amadi Mega Miss Manipur Englishing Ani Kungataru title Loropada Haurebi Apun Maluk Halna Nungaiba Fungdoragli Makhatana Miss Asia Pacific Miss Continental Amadi Atopa Achoba Beauty Pageant Singda Mai Pakpa Oinaba Amadi Iramdamgi Mingchat Purakpa Ngamba oida sanu haina isorgi mafamda thongni jari hairi Tha khudingi nong mapanba numit na lakpada nong mapanba khudingi pangthokpa mifamgi makha satharakpa oina ngarang thangta sinfam sang yumnam huidromda pangthokre ngarang pangthokiba mifam aduda taranipan raksuba mifam aduda nongpal apunba lufki secretary Laisram Ibochau Association ki president Dr. Huidrom Prem Kumar Nongpal gi executive member sing amadi resource person oina senior journalist While Kati gi editor Hemanta Kumar Ningombam amadi social scientist Dr. Dhanabil Laisram su saruk yakhe Tharam aduga mari lenana Nongpal apun ballu ki secretary Laisram Ibochau bana phongdokhibada Nongpal hariba lup asina Irangna sokhallaba awaba taraba mioi kayada mateng kaya pangkhre makhatana ngamli makhai pangkhigani haina mahakna makhatana phongdokhi Paulwada Aigi ming Laisram Ibochau sing aigi lekom naoidom Wakhale kaida leijabani ai hojik Nongpal gi secretary oina tawbuya kadagi haiba khanaba maina mathang khanarakudagi ekoi gi wangoi kendagi oiba apunba lupama koi semna na konaraki adugi matungda ekoi se yam kupna halamal mai ben kayama yaw matungda yam kupna khananena matungda ekoina no Aroibada maruiba paw mukana pizari Ramadan Ramjana lakpada maruina Muslim Israel nausingda governor amadi CM yauna lusingba kayana yakha paujel pirakli Naharol Thaudangi Pause ki editor Khoirom Joya lakpa sakhangdaba singna furambaga loinana mahaki gari nongwena kapsilamle Manipur Police na Manipur Central Jail Sajiwada mobile phone tumina piduna pau photo phongjin tohalamba miwema phagat pangamkhre Amadi state asigi tongan ba mafamdagi security force na bom yong Haujigi oinadi Mami TV sandok jab jare makha taba pawgi damak Mami TV pu mi eng taduna